Haukiba pung kun marida Manipur gi Mapham ayambada leptan nong chubadagi Imphal gi Mapham kaya ising Thumjinkhre ithai vere sangdoktabana ising imai hengalakpadagi pathorakpa ising na ngayok pukri kaya ising na Thumjinkhre hairi chingi Mapham singda nong chubagi changwang bana landslide amadi mudslide thokadra haibagi nungnangba leiri hiramasida paudam ama Meteorological Center Imphal lagi thangba paugi matung ina Tenopal district ki Moreda khwaidagi yamna changwangna nong chuki mafam aduda millimeter 102.6 ki changda nong chuki aduga khwaidagi nemna nong chuba mafamna Senapati oiki Senapati gi oina hodik fawda churiba nong ni chang ase millimeter 19.8 ki changda nong churi adumaku singi tongan mafam singda akan nong lakadari numit humni asida chuba yabagi othokpa lei haina su Meteorological Center Imphal lagi hangalakli masimagna chingi mafam singda landslide natraga mudslide thokpa yabagi chawna nunangba leiri adumaku tungan authority singna sigumba kogi landslide kumba mudslide kumba thorokpa yabagi power sipiduna mangjona preparedness haure hairi. A depression over northwest Bay of Bengal formed. Due to this, Meteorological Center Imphal has issued a forecast of heavy, very heavy to extremely very heavy rainfall associated with squally winds of 40 to 50 km per hour in the state of Manipur for next 3 days. Due to this, hilly areas will be like Tengnopal, Ukrul, Senapati, Temenglong, Chandel, Kamjong may get landslides or mudslides. Low-lying areas and valley districts may get flood-like situation. Nakalamaramda pung khalakhat nong subada Imphal gi tuan mafam kayama ising Thumjinkhre maruina aina hojik reporting tongjadi mafam asi miyamna uwe khangbire haiba tare kawadagina singamai fawda leiba national highway gi kogi nak yet ki tiram nalasing si fatabana maram oiraga ising Thumjinkhibagi mamini hari mafam asi ngasi khaki warate mamana su kyara khana ising thumkhraba mafam ni masi khangnatana tongan ba apupa mafam sing amadi lerak sing ising Thumjinbagi pausu lakli Kwari maru oribadi climate change haibadi nongju nungsa amadi aying asagi khalasi malem pumbagi oina kaitharakpana maram orakanda cheol ama chuma chugudaba nong amadi tha ama chuma chugudaba nong adu atirma matamda yamna kana chusalakpana maram orakanda flash flood thoknabagi suguma maram ama ori masigi matangda leingakna karigumba thorang khara tum koina chapa yaba thorang khara pakatpi tangai fadaba leiri pung khara khak nong subuda tureli ising imai wangkhalakpagi tongan ba khudong charba kaya su leiri masigi maruiba maram hairagadi chingi lamsingda maruina turen harofam singda uwa pakana na yathakibana maram orakanda juraiba nong singadu chupsinbagi mahutta turelda direct chentharakpa masina maram oraga tampaki lamda flash flood thokpa yabagi khudong charba asi thengaduna lakibani ithai beres ki imai shu hingalakpa kalona ithai beres asi hangukuna thambana maram oraga hairiba ising imai si pathorakpadagi tungan malawfam kaya amadi ngagi ngayok pukri kaya ama Thumjinkhibagi pausu lakli dong kare hek subaka turel gi ising imai khawang khalakpa aduga flash la thorakpa turel gi torban tarakpa asigumra chingba thawong kaya si mamang su hanjin thokkiba lekre maram aduna karamba thorang paikhalaga asigumba khudong taraba singa sikokhan mangamgadori bage maru oina climate resilient oiba thorang karamna paikhatpa yabage haibadu yengchinbagi tangai fadaba leri aduga amaromdana amuk lerak khuding akogi tongan ba iram nala singa si punjinlakpa plastic singa chok tawba pullaga thamba amadi matik saba iram nala natabana maram orakanda nong kare chubaga Imphal gi manung yamba ising thumbagi asigumba samasya si kayam kuina mayonraga lekigedino masida karamba thorang paikadage haibadu ningchina khannarakanda atu matamda tumkoni chapi yaba thorang khara pakatpagi tangai fadaba leri SKTV News Sudamak Hetri Mayum Premchan Imphal